Kuki NP Manipur total shutdown gi khongjang leptana satharakpada Manipur lengana kari chutau ngamdri Imphal Dimapur lambi phajare ningthiri panduna lerakpa gari satruko humfuga mari lengana puslaktabadagi samago humdragani thoi samai leiraga hankhre tha asigi tara humdoire kangpukpi district ki new kaithel manbi PS na konba kotlen amasung kojingkhul ani phauduna satliba interpalace road ki mafam amada Kuki terrorist khutpu amagi thawong ni singnaba ambusta thadau search leader Yaona misam ohum hatkiba masum atopa mari buna suon kiba thawdok thokraba matung mathangi numit tha asigi taraga marida Kuki NP Manipurna prime minister da pisin kiba memorandum da yawba demand sing thabak to on thoraktri haiduna numit asidigi hauraduna satharakiba total shutdown gi khongjangna Imphal Dimapur lambi NH2 pumthing thingjilaklabasu Manipur lengana karista bangamdri Laibasigi highway singda ayat apan piba yaroi haina Supreme Court of India na pikiba order sing lady begi matakta Manipur gi highway singda free flow da miyamu satog sin tawon gadabani haina High Court of Manipur da PIL number 9 of 2024 22 of 2024 masum 27 of 2025 file torakpadigi haujiksu wakat singasigi wail satharaklabasu Kuki NP Manipur na sangsilangi be total shutdown gi khongjanga kham thengna solaba Imphal Dimapur lambida Athengba sin maram oiduna panduna lairakliba apunba gari satruko humfuga mari rombo Manipur lengan Imphal yon pusilakpa ngamdabadagi lamang amasum lambi mapala panduna yarik lakhiba gari samag humdragani thoidi Sanapati district tongan mafam singdagi samai leiduna Dimapur rom da hanakhri total shutdown gi khongjanga si mangjongna highway sida satok sin dawriba miyamam sum poche putok sin dawriba gari singda khangalamdana khudaktagi sangslakhibana Imphal tamna passenger puraga lakpa bus winger amadi atai gari sing yauna petrol diesel LPG air transport fuel ATF amadi sana thanaba polam sing purakhiba gari sing Sanapati district ki mauget lanchila khrabasu district asigi wangmulana kangbopi district lom na thawjilakpa ngamkhiti Sanapati district ki mau gate gina tadubi amasum mayang khangna sungba phawbagi marakta leiriba highway gi matai da pandu lerakibani ahanbada mau gate lanchilakhiba gari singi masing pangyam yamkhiti gari kharana yumthangnariba Nagaland kuzama Yaona state adugi mafam kharada panduna shutdown gi khongjang handokpa ngaiduna leinaram khibani yamlaba gari singna Nagaland gi misilab highway singi matai da numit masing yamna pandunu lerakpadigi miwa taraktuna mauge tamna thaujinarakpadigi punagari satruko fuga marirom surakhibani ngarang midang wairam panduna lerakpa gari sing asigi matangna Sanapati police tagi phamo pawgi matu inadi punagari satruko humfuga marirom lerambagi manungda gari khara mamai leiduna Dimapur rom hankhre makoina hankribasi Dimapur yoraga Ziribam lomna satlaga NH37 Imphal Ziribam lambida Imphal yorona basatgani haiduna hanakhibani Ngarang numidang waram phawda pallibu gari sing bus taragani thoi oil tanker manga trailer asangba truck ani tuan ma posai puba truck samri ga yankhai go humdo yauna puna gari samri go humdragani thoi romni mamai lerega hanakhibana gari sama go humdragani thoi rom sukre hari yamlaba gari sing Sanapati district phawduna satliba Imphal Dimapur lambi paringda panduna lerakpagi matangda Media All Manipur Petroleum Tanker and Drivers Union gi masin chatpa miyoyama hanglubada shutdown maram oiraduna numit masing yamna panduna lerakpadigi petrol diesel ATF pubutra kharadi mamai leiduna halaga Nagaland gi Kohima yauna tuan mafam singda leipa pump singda oina makoina purakpa thawsing tharuragani haiduna hannakhri hari thaw gi company singi direction matungina pukiba thawsing adu thadagadaba mafam yausinba ngamdrabadi khwaidigi nak oil pump singda unload tawbigi ayaba piri handok hanjin tawbada sangba thawgi mamalsu company na pugani habisu yawi maram masna oil tanker ayamari Sanapati district gi mamai leiduna hanakhibane rakhi shutdown gi khongjang si makhatana satharakpana anoba pochai sing puba gari singi Dimapur rom digi mautamna lakpa lepkhre rakhi amasu Dimapur digi language singlakpa truck kharadi matam kuina pallabasu patpumba yorak loidabagi mathakta arumba pot oibanina mamai leiduna hanbada yahowdana adumak panduna leibasi yaukhe rakhi
Priyas Nit Biology na Satra amasung Satri singi oiba nungairaba pauzel am puduna laksari NTA Nit UG 2027 NTA Nit UG Foundation Course ki oiba admission form thajari lakliba June ki tang ama English singa kunga tarukti class hauzaragani hariba singa sida khena ba timing da Nit Biology Foundation Class 11 Foundation Class 12 ki class tawjagani Nit Biology takpada sahi tara hen experience lairaba Biotechnology MU Life Science MU Department singda former guest faculty oiramlava well experienced faculty singna takpi tambigaduri hena nungairiba paw mana satri singi oiba residential hostel facility sulejagani IDP singi free classes yauna special feature kaya mas phangbigani haujima contact tawiro aikhoigi contact number di 7005534385 natragana 7005376151 ni aikhoigi address na kaisampat kaisam laikai ni Imphal Jiribam Lambi gi apfongba aronba checkpost sing lupa changwa pidaba truck driver sing detain tawduna thamiri kolera amasung kodjimani ki marak thokibi imbus ki thawdok matungdagi KNP Manipur na total shutdown chatharakpadagi Imphal Dimapur lambi de gari sing satokisen tawba yaraktaba aki wafam natana me uming lisingani ki kungo humdoi digi hona gari ayamana NH37 Imphal Jiribam lambi da satokisen tawraklinga gi serakta Highway sigi Jiribam District Headquarter Railway Station taba crossing Dangang Pokpi Makru Kaimai Kaifundai Nungba None New Kaithel Manbina Singba Live State Force ki check post sing na maram sadana poche purakpuk truck sing dagi lupa changwa lauri karigumba senfam asi pidragana gari sing detain tawduna thamli haina truck drivers kharana wakalakli check post sing asigi manungda New Kaithel Manbi posting dadi lupa chahum samri lawi haiduna lengang pokpidana lupa lising ama phau lawi haina wakalakli Irang laitringai matam dari check post sing na maming tagi oina sel kharadak loramani du hojikti lupa changwa pidrabadi satpa yaroi haiduna detain tawba yorak libasi mari lenaba lainga ki authority na mi ingsang bi haina su appeal torakli school bus ta train thomjin bada Angang ani Yaona miyoi mari siri Belgium gi awang thangba sarukta leiba French region gi level crossing amada school Angang sing puduna lakpa bus amada train thomjin badagi Angang ani Yaona miyoi mari sikri Belgium gi transport minister na phongdo khibata thaudo osi school lakhiba Angangani bus driver musum atopa gari atopa miwema sikhi lebak thiba thaudo osi kamdauna thokiba no habetu kupna thisingani victim singi imung manungi awabada Belgium lengangna saruk yazari ki panbaya badi Belgium si Europe khakta natana malem da khwaidigi safe oiba mafam amani haina launari bani Khawpum da koki militants na kapsinuna landara khrei imung amagi miyohum sining sit nanthori None district ki khawpum da khulai paijadaba rongmai furuki laumi singa law suraga lairingai da koki militants ni ambush tawduna nongmai kaps lakhi imung amagi miyoy ohum sining sit nanthoki thoina asu apan yahudre hari pawge lekhun sing nai None district ki manungsan ba goitang khunda masagi law sujaduna laiba laumi singda koki militants na leptana nongmai kaps lakhi thaudo ngarang ayu puma palom tabada thokibani koki militants na satarkiba ambush aduda samna da hingoraba ahum adu imung amatagi miyoy singni miyoy singa dudi kagundai riyamai sai humfu apokwa laikidraba kangsu thai maki loina bi lungdai liyo riyamai sai yankhai gatret amasu makogi masa gaila taw riyamai sai kunthraga mangani thaudo dugi matungda goitang village authority secretary ke dogai panmai na hai Koki militants na naga singi lamna sangsilak sathrakiba thawang adu akan mamona kandem tawi magna hai goitangi laumi singna law suri ba mafam adu khundagi pung anirom satlaga leiba mafam amadani amasum molfai koki khundagi minute kunthra khaktamak satlaga doi pung thok natha lok lalaga leirabani afaba makal gi khulai paiba koki militants na torela du lalaga rongoi gi lamna sangsilak etik adu satharamani amasum nongmai matona Angang amasugi ribbon kiba afaba makalgi khulai paiba mioi ahum mari romna ete ru satharamani makoina sangsilalaga gaila tauna puba license ki SBBL gana du ubada nongmai du thammu haina maite londa hairakhi hari magna mapam adu thadolaga satpigi mota nongmai adu thamki tungda kuki khulai paiba singa duna automatic nomai sejinaraga gaila taw riya maitamna nomai kapsulaki amasum asu engam yauduna nathauki Miyoi singa du thawai hingnaba mana thokpa maikai digi question janaki thaudo aduda
mama mapa animakna makhoi masa adu ukhidabada soidana nongmaina kaplaga halamlagani haina pakatki adumaina mak tekta kaidan halakhi hari laumi singde etek sathaba adugi pau tabada combine naga village guard singna mafam aduda thunna sangsinduna etek toramli basing adu mayukna khi haina western command naga village kana phongdorakli hari thaudu adubu khopum area villages authority council na akan mamongna yaningda phongdorakli Isagi lamda sangsilaga landa aduna khatnaba horakpa si khopum area da lariba miyam hakshina lawi hari Manipur lenga na khudong thiningai oiraba amasum matai haidolaga lariba mafam singna security gi section thorang lakhot piduna kuki singi khuttagi ngak thokna ba thabak lakhot pina ba demand torakli misam de ambush torakpa adugi pauta badagi rongwai naga khunja sing mi paina khibaga loinana mafam adu sangsilak khiba khulai paiba singa duga CBB ga khuthona khi hari lau sujaba lamuisingda landa aduna nongmai kapsilakhiba adubusu council asin akan mamongna condemn tawi hari mara sida rongmai naga council manipur walking committee joint tribe council kuki militants na satharakiba thong adu akan mamongna yaningda phungtorakhi khulai paibisingna lakhiba Meetei-kuki village asi none district ki khwaidigi iroi loiba khun oiribane masu masi chusampur district ki henglep sub division ga tainana leibane hari Thabak pini haina sel laukshluba ani zel yaukri Manipur Institute of Open Schooling gi director amasum superintendent nam thak tawraga mi humda thabak hapi gani haina sel laukshluba gi maral chief judicial magistrate Imphal West na judicial custody remand pikre kawa laiprakpum laikai pukri asoba maning da leiba Manipur Institute of Open School sing thabak pigani amasum tolop sang naina pigani haina khangalaga miyoi khradagi lupa lak nifugani panam thak toraga khongot khibegi maral miyoi ani edu phamani police na farab 21 ni hariba miyoi edu di kaibul awang lekai digi housing na new second mandop lekai da leiba salam naba chandra se yekhai ka manga apok palekidrawa tomba amasum Ngaksor pokpidagi oinam suram dirisai nifuga mari apokpa rajen kawi makoi ani Manipur Institute of Open Schooling da mathang sina director amasum superintendent oibini hari makoi ani bu police custody gi matam loireduna makhata na judicial custody remand pibina ba haijeraduna court puthorakhibani case adugi matang state ki APP na hai haukibe April 13 victim khrana singjame police station da aiba wakat ama pislakhi wakat chirola duda Palibu wafam di kumza English ngani ga kungani thoigi aroiba sarukta Manipur Institute of Open Schooling gi director secretary amasum superintendent ni haijaba mi humna institute asida supervisor amasum junior assistant gi post regular basis ta thabak pi gani haina makoi ta thajba pikhi victim sing aduna mi hum aduna makoi bu thabak pi bi gani haina phongdorakpa duda thajba thamlaga yakhi 21 ne hariba mi sing aduna makoi gi thabak adugi dama security deposit pi na ba hairakhi amasum madu institute adugi guideline gi matung ina thamgada bane hairakhi hari 21 ni haibising aduna makoi gi institute adu India lenga ki funding makhada salai bane masum Manipur lenga ki ayaba phanglabani hainasu victim sing khangan kheri victim sing aduna puna lupa lak nifuga nipan supervisor gi post ki damak lupa lak taraga nipan amasum junior assistant gi post ki damak lupa lak taraga thepikhi loinana victim sing aduda appointment order ni haina piraklaga ka wa lefrapum laikai pukri soba maningda leiba office ta lakna ba Kangan ki supervisor ki post ki thagi tulop na lupa lising nifuga mari ga samapan amasum junior assistant ki post ki damak na lupa lising taraga mapan ga samapan hari victim oiraba miyoi singadu office ta satlaga thabak amata sinnadana phamduna len ki amasum thama mapung pharakpada makoi ta thagi tulop ikhi matamadu da victim singadu na makoi bunam thak tawbi re haiba khanglakpa ga loinana makoi na pisin ki ba senpam adu miyoi singadu na lana seasonary haiba khangmangki Case adugi mari lainana thigat pada 21 ni hariba miwei sing adu phaki bine masum police custody da wang pong sa thabada salam na basandra na haidorak pada kumza english ngani amada institute asi sanjen thong da leiba state guest house ki ahan ba floor da lerami matamadu da mag assistant oina thabak sangki loinana mag pu kumza english ngani ga kunga maroi da m Laubum Kova Institute asigi secretary oiba miwei sina mag pu director oina promotion piram kibini Kumza English ngani ga kungani thoigida office asi gari awang lekai da leiringai da oinam suram dir koba institute asigi superintendent amasum m laubum koba secretary oiba miyoi sina miyoi ahum dagi yamlaba senpam sing loram bathingaki mata maduru mahak madugi matangna kari sukhang kidi amasum wakat lakpa dagi mahak wapam asi khanglakpani haiba
ꯑꯁꯤꯕ ꯑꯃ ꯂꯩꯔꯝꯂꯤ ꯃꯁꯛ ꯈꯪꯗꯕ ꯁꯥꯊꯤꯅ ꯄꯠꯇ ꯄꯨꯝꯊꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯣꯏꯔꯥꯡꯀꯥꯝꯄꯨ ꯆꯤꯡꯈꯩꯁꯤꯡꯒꯤ ꯍꯣꯂꯦꯟ ꯗꯣꯛ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯃꯅꯥꯛꯇꯒꯤ ꯐꯪꯂꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯂꯧꯈꯠꯂꯒ ꯃꯈꯥ ꯇꯥꯕ ꯊꯕꯛꯁꯤꯡꯒꯤꯗꯃꯛ ꯖꯦꯅꯤꯝꯁ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯗꯒꯤ ꯑꯃꯨꯕ ꯃꯆꯨꯒꯤ ꯖꯨꯔꯥꯒꯤ ꯁ꯭ꯅꯦꯄꯔ ꯑꯃ ꯑꯃꯁꯨꯡ ꯀꯣꯇꯟꯒꯤ ꯇꯥꯋꯦꯜ ꯃꯇꯠꯁꯤꯡ ꯑꯃꯗꯤ ꯑꯃꯨꯕ ꯃꯆꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯁꯪꯕ ꯑꯃꯗꯤ ꯁꯦꯠꯂꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯂꯥꯛꯂꯤꯕ ꯃꯦ 28ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀ꯭ꯂꯦꯝ ꯇꯧꯔꯗ꯭ꯔꯕꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯗꯤꯁꯄꯣꯖ ꯇꯧꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯔ ꯏꯟꯆꯥꯔꯖ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯏꯝꯐꯥꯜ ꯏꯁ ꯃꯅꯤꯄꯨꯔꯅ ꯁꯤꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯅ ꯅꯥꯒꯥꯈꯨꯜꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯡꯀꯣꯠ ꯆꯦꯐꯨ ꯃꯥꯏꯀꯩꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯊꯪꯅꯅ ꯂꯩꯔꯤꯕ ꯅꯥꯒꯥꯈꯨꯜꯁꯤꯡ ꯂꯤꯇꯥꯟ ꯂꯥꯍꯣ ꯑꯃꯁꯨꯡ ꯁꯔꯀꯥꯄꯨꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:10 ꯇꯥꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩꯒꯤ ꯂꯥꯟꯗꯥꯗꯨ ꯆꯠꯊꯈꯤꯕꯅꯤ ꯅꯥꯒꯥ ꯚꯤꯂꯦꯖ ꯒꯥꯔꯗꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯜꯂꯒ ꯀꯥꯞꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠꯊꯣꯛꯅꯈꯤ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ ꯊꯥ ꯑꯁꯤꯒꯤ 23 ꯑꯃꯁꯨꯡ 25ꯒꯤ ꯂꯣꯟꯅꯕ ꯍꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯂꯥꯍꯣ ꯈꯨꯜꯗ ꯕꯣꯝ ꯌꯥꯎꯅ ꯑꯀꯟꯕ ꯂꯥꯟꯗꯥ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯍꯟꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯅꯥꯒꯥ ꯃꯤꯆꯝ 6 ꯐꯥꯖꯤꯟꯈꯤꯕꯒꯤ ꯋꯥꯊꯣꯛ ꯅꯥꯒꯥꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤꯁꯤꯡ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯤꯒꯅꯨ ꯁꯥꯔꯤꯉꯩꯗ ꯌꯩꯍꯧꯁꯤ ꯂꯤꯌꯥꯡꯃꯩ ꯐꯤꯂꯝ ꯐꯣꯔꯝ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯆꯩꯆꯠ 18ꯗ ꯂꯩꯔꯣꯟ ꯕꯥꯏꯐꯩ ꯚꯤꯂꯦꯖꯇꯒꯤ ꯅꯥꯒꯥ ꯃꯤꯆꯝ 19 ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯉꯥꯡ 12 ꯊꯥꯗꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯄꯥ 6 ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯗꯣꯔꯛꯇꯅ ꯃꯐꯝ ꯈꯪꯍꯟꯗꯅ ꯐꯥꯖꯤꯜꯂꯒ ꯊꯝꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯅꯥꯒꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯁꯤꯡꯒꯤ ꯃꯈꯥꯗ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯂꯦꯞꯇ꯭ꯔꯤ ꯉꯔꯥꯡꯁꯨ ꯖꯤꯂꯤꯌꯥꯔꯣꯡ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯏꯝꯐꯥꯜꯒꯤ ꯅ꯭ꯌꯨ ꯆꯦꯛꯀꯣꯟꯗ ꯂꯩꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯥꯔꯀꯦꯠꯇ ꯖꯤꯂꯤꯌꯥꯔꯣꯡ ꯑꯥꯔꯇꯤꯁꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯉꯔꯥꯡꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯤꯌꯥꯡꯃꯩ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯨꯒꯝꯕꯧ ꯊꯤꯌꯣꯃꯥꯏꯅ ꯍꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯅꯤꯃꯛꯅ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝ 6 ꯑꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯊꯣꯛꯄꯤꯌꯨ ꯂꯣꯏꯅꯅ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯅꯥꯒꯥꯒꯤ CSOꯁꯤꯡ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯡꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯤꯒꯅꯨ ꯃꯇꯝ ꯆꯥꯅ ꯁꯥꯔꯤꯉꯩꯗ ꯌꯩꯍꯧꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯇꯧꯑꯣꯏꯗꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯂꯤꯕꯁꯤꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯕꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯑꯃ ꯂꯧꯈꯠꯄ ꯆꯪꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ